Haukiba tang anigi ahing pung taramathoiga minute nifurom tabada masak khangdaba khulai paiba meeyoi kharana Bishnupur district ki Ningthokong Gopinath Laikai de Laibi Focs Women's Wing Bishnupur District Committee ki Secretary Organization ki thodang puribi RK Gyandi ki yumda nongmai round taramanga rom kapsinduna aki akhang pokhalambagi thodok adu yeknaba masak khangdaba I masel gi marakta akan aring singba pangdabagi thawongni haina Federation of Civil Society Organization Focs Manipur na phongdorakli ngasi Focs na thadoraki ba cherol amada thodok asida cheneriba meeyoi khudingmak district police na akan mamit yeng changduna logi oiba action aten matamgi manungda lokhatkadabani hairi chin kuki jo singna chatharakliba lan asida maira paibi luchingbi ama oina ngasi fawba lambi da ahing yarektuna khun ngakpa macha sing kari da soiki gadagi haiduna thodang lawrakhibani asigumba misak amagi punsida singnaduna chatharakhiba thawong asi leibakkidamak achoba thodang lawriba ima event khudingmakna condemn tawfam thoi asigumba reactionary sing asigi mathakta meeyamna para tambi hogdaba taragadi tungda maira paibi thoknanaba meeyoi leiraktaba yai mama mapa masak khangdaba leipak meeyamgi mayokta leiba reactionaries ni haina lawroidabagi maram leite khun ngakpagi maikhum uptuna meeyamda maru oina mama oibi singda onsinba meeyoi sing masak khangdoktuna Chap-Chaba para Tambibagi Matam Oire makoi sing asi terrorist chin kuki jo singa karida khetnaribage asigumba thabak sing asi matungda thokhalloidabani haina cherol aduna palakli